Hi mayam, ngasi aigi channel sida anaba video ama pujarakle. Adudi ngasidi kanglenina khirchi hauboina ai ucharage. Aduna mayam khirchi haubase mayamnasu hena khangbirangani adubu sina aigi anoba mawongni haina khajai aina thagatchadoribase. Aduna mayam yengminaraje huji sida laiba machan jingje khirchi haunaba machan ngaktani. Ai khirchi da hinjang mathet ani ojagani kai kai no hayaradi uti thongba ama usoi uti thongba ama ko daidi sak ama aduna mayam asigi tawduiba mayamje mathang mathang ucharage ai adu ahanbada ai uti hana thongani usoi uti hana thongani aduna mayam usoi uti thongbase hana ucharake sida usoi uti thongbagine napakpi nakupi soiraga morok tekpa kharaga thamije asida ai huji uti gi kon thangatjare thangalabadi matungsida ai huji napakpi nakupi ngasai soiraga thamgibado hape duga mangan atingmasi ju hamu hapani mangal atingmase hababa matungda akhona ngasai aina sida mataida soiraga thamgiba usoido usoi atingmado soiraga tingaga thamibu usoido lokhatlani ba patra amda lokhatlaga magi machumje phajana chumthohalaga uti sida ngasai mangan adagi napakpi nakupi morok tekpa kai hapkhraba matungda usoi simu hapchilani ba ai Muzik usoi hapadumu usoi jimu kolam lokhatlaga thambiraba matungda ko usoi je thamba matungda akhona soda adagi uti thongbada changgadaba machan jingdo amu hapcharani mayam yengminarase muzik usoi se hapcharage ai mai mahi je chithoga aduga mayam asigi usoi uti sida aina hajagide usi kamdringaida aina soda hapage hana utkani bako ado soda je hana hapna deba mina kambada pathai khotayene ado kambada pathadanaba akhona asetaw ahingbado utpachu mathangda ucharani ado aina hana haibagi wane asetaw ahingbado khara haijin biba ado tardi ma je chupa pathadeba kama matamda aduna zum hana hapcharaju keso kaide huji hapkhre aduga huji ai soda hapani soda laire mayam to soda bakap ka hainabado laire soda je huji ana hapchilani soda je aina chamas ani natraga ahum hapani adai uti do yamda taragadi soda wathandoine ko tije aidi yambanina koi mi yambanina tije soda hana hapchare soda je khaya yamna hape ase uchoi uti sida di mama ge aina thaga kiba video uti dei kai kai da pangkhokla yawba khoppada khabai thaba yadabdo sida di keso kaidre khu khabai thaba ko okhaiba khokhaiba do hujinga sa ina haijagibado asitaw ahingba khara hapiyo pathadanaba haibado sitaw ahingba je sak tawba nate ko si sak amuk tongana tawgiduineba so amuk tongana ado sida pathadanaba neba ina sitaw ahingba khara habiji khabai do phajana okhaibirani sida okhaire kharaga sida aina video sida namba yaujada taragaju cheng khara hape ko aina tongana cheng khara hapchare je khumjele hojik sema tongana thamgraba matungda ai khirchi haubage mu ucharani si kam sina kamingai matamda ai khirchi hauba amuk mathangda uba phangani mayamna hojik khirchi haunaba cheng laire dagi gi laijare dagi gi laire de mathangda sida khoina nakanda uriba de manakanda uriba khoina hawai atingbaje hawai tingba habadi hawai muksuri angang ba tingbaje je aina tingthokpani ko de khirchi haunaba haina khirchi haubaje bamona kai kena haubadadi je hawai je hapna de ko hapnaba bamon je yawi ado hawai hapna hena mahau lai yumda chabagi khona yumda khoi yum imunung chaba inina aina hauna ngai hawai je hapcharani huje gi je punna hapchilaba matungda tokhai birani bai khoina chak cheng jiga gi jiga pula tokhairaga cheng jiga gi tokhairaba matungda khona hawai ju habaga amu mix tawraga tokhairani ba phajana je okhairaba matungda neba akhona plau se kom aga hadi khesi je kamaina tawduige do ucharani ba ji hawai hapchijare hawai hapchile to hawai je tinga thambagi tinga thame khara pop tholamne do ji tokhairani cheng jiga mix tawrani phajana munna tokhai birani phajana munna tokhai biraba duna yam kuina change haubada hojik to khirchi haunabado khirchi haunabasida ai ahanbada kaidare nakupi kai kai je hana sok tawjarani ba sok tawjaraga aina nakupi kai sok tawjaraga aina tolaga thamjaba cheng adaidi hawai kai kai do amuk hapchinjaduineba
ꯍꯧꯖꯤꯛ ꯂꯩꯔꯦ ꯁꯣꯛ ꯇꯧꯕꯗ ꯆꯪꯒꯗꯕꯗꯣ ꯁꯤ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯂꯩꯔꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯀꯩꯀꯩ ꯂꯩꯖꯔꯦ ꯁꯤꯁꯦ ꯈꯦꯆꯤ ꯍꯧꯕꯗ ꯍꯥꯞꯅꯕꯅꯦꯕ ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯩ ꯑꯉꯥꯡ ꯏꯆꯥꯗꯣ ꯄꯤꯛꯏ ꯑꯗꯨꯅ ꯃꯥꯅ ꯆꯥꯕꯗ ꯉꯝꯅꯕ ꯑꯩꯅ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯆꯕꯅꯦ ꯍꯧꯖꯤꯛ ꯉꯧꯖꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛꯇꯣ ꯃꯩꯇꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯅꯦ ꯑꯩꯅ ꯉꯧꯕꯗ ꯍꯥꯞꯆꯔꯤꯁꯦ ꯍꯧꯖꯤꯛ ꯉꯧꯔꯅꯤ ꯑꯗꯩꯗꯤ ꯃꯥꯒꯤ ꯑꯁꯨꯕ ꯀꯣ ꯑꯗꯩꯗꯤ ꯃꯆꯨ ꯏꯟꯖꯥꯡ ꯃꯆꯨ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯆꯨ ꯑꯗꯩ ꯀꯩ ꯍꯥꯞꯄꯅꯤ ꯃꯆꯜ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯞꯄꯤꯕ ꯃꯊꯪꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯧꯖꯤꯛ ꯖꯤꯔꯥꯅꯦ ꯁꯤꯅ ꯖꯤꯔꯥ ꯖꯤꯔꯥ ꯍꯥꯞꯆꯤꯟꯈꯔꯦꯀꯣ ꯖꯤꯔꯥ ꯍꯥꯞꯆꯤꯜꯂꯒ ꯃꯔꯣꯏꯁꯤ ꯈꯤꯇꯪ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯉꯧꯔꯅꯦꯕꯀꯣ ꯈꯤꯇꯪ ꯃꯨꯜꯂꯛꯄꯒꯤ ꯃꯆꯨ ꯉꯥꯡꯂꯩꯅ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯇꯣꯠꯈꯥꯏꯔꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯔꯅꯦꯕ ꯁꯤ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯛꯀꯅꯦꯕꯀꯣ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯅ ꯃꯥ ꯉꯁꯥꯏ ꯑꯩꯅ ꯇꯣꯠꯈꯥꯏꯔ ꯊꯝꯈꯤꯕ ꯍꯋꯥꯏꯅꯦ ꯆꯦꯡꯅꯦ ꯘꯤꯅꯦ ꯇꯣꯠꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤꯕꯀꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯇꯣꯠꯈꯥꯏꯖꯈꯤꯕꯗꯣ ꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯆꯥꯛ ꯀꯥꯝꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯀꯥꯝꯕꯤꯔꯒ ꯈꯦꯆꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯍꯤꯒꯤ ꯆꯥꯡ ꯀꯩꯀꯩ ꯄꯨꯟꯅ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯕ ꯆꯦꯡ ꯀꯩꯀꯩꯗꯨ ꯌꯥꯝꯕꯩ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯃꯍꯤꯗꯨꯁꯨ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯇꯧꯗꯣꯏꯅꯦꯕ ꯊꯣꯡꯗꯣꯏꯅꯦ ꯊꯣꯡꯉꯅꯤ ꯍꯥꯞꯆꯤꯟꯖꯔꯦ ꯉꯁꯥꯏ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯦꯆꯤꯗꯣ ꯃꯍꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯅ ꯃꯣꯔꯣꯛ ꯃꯆꯨ ꯑꯗꯒꯤ ꯊꯨꯝ ꯀꯩꯀꯩ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯅꯤ ꯐꯤꯛꯁꯇ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯍꯥꯡꯗꯣꯛꯄꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯕ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯕ ꯃꯐꯝ ꯊꯝꯈ꯭ꯔꯦ ꯑꯩ ꯊꯨꯝ ꯀꯣꯟꯅ ꯇꯣꯠꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯊꯨꯝꯗꯣ ꯑꯗꯨꯝ ꯊꯣꯡꯕꯗ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯣꯠꯈꯥꯏꯔꯒ ꯑꯩ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯉꯁꯥꯏ ꯎꯇꯤꯗꯣ ꯁꯣꯛ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯉꯁꯥꯏ ꯊꯥꯎ ꯑꯍꯤꯡꯕ ꯈꯔ ꯍꯩꯈꯤꯕꯗꯨꯅ ꯄꯥꯊꯗꯅꯕꯅꯦꯕ ꯁꯣꯗꯥ ꯍꯥꯞꯄꯗꯨꯒꯤ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯁꯣꯛ ꯇꯧꯅꯕ ꯑꯩꯅ ꯑꯃꯨꯛ ꯊꯥꯎꯁꯦ ꯊꯥꯡꯒꯠꯂꯒ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯉꯧꯔꯒ ꯎꯇꯤꯁꯤꯗ ꯍꯧꯖꯤꯛ ꯑꯩ ꯆꯦꯔꯛꯑꯒꯦ ꯃꯌꯥꯝꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯥꯎ ꯈꯔ ꯍꯩꯔꯦ ꯁꯤ ꯎꯇꯤ ꯁꯣꯛ ꯇꯧꯅꯕ ꯊꯥꯎꯅꯤ ꯍꯩꯔꯤꯁꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯅꯥꯀꯨꯞꯄꯤꯗꯣ ꯁꯣꯛ ꯇꯧꯅꯕ ꯇꯣꯉꯥꯟꯅ ꯊꯝꯈꯤꯕꯗꯣ ꯁꯤ ꯑꯃꯨꯛ ꯉꯧꯖꯔꯅꯤ ꯁꯤꯗ ꯅꯄꯥꯛꯄꯤ ꯑꯃꯅꯤ ꯌꯥꯎꯈꯤꯕꯒꯤꯅꯦ ꯊꯥꯎ ꯌꯥꯝ ꯆꯣꯡꯊꯣꯛꯏꯁꯦ ꯅꯥꯀꯨꯞꯄꯤ ꯈꯛꯇ ꯑꯣꯏꯔꯗꯤ ꯌꯥꯝ ꯆꯣꯡꯊꯣꯛꯇꯕꯅꯦ ꯑꯗꯣ ꯅꯄꯥꯛꯄꯤ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯥꯞꯄꯦ ꯅꯄꯥꯛꯄꯤꯁꯦ ꯊꯥꯎ ꯉꯧꯕꯗ ꯃꯥꯁꯦ ꯑꯗꯣ ꯀꯥꯞꯊꯣꯛꯑꯦ ꯑꯗꯨꯒ ꯃꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯥ ꯍꯦꯟꯅ ꯍꯩꯖꯗ꯭ꯔꯤ ꯃꯌꯥꯝ ꯇꯝꯅ ꯇꯝꯖꯔꯛꯏꯅꯦ ꯑꯅꯧꯕ ꯑꯣꯏꯕꯒꯤꯀꯣ ꯑꯩ ꯇꯝꯖꯩꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯍꯩꯖꯕ ꯑꯣꯏꯖꯗ꯭ꯔꯤ ꯑꯩ ꯃꯌꯥꯝ ꯁꯣꯏꯗꯕꯤꯗ ꯐꯖꯅ ꯁꯦꯝꯕ ꯉꯝꯕꯁꯨ ꯑꯣꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯧꯅꯔꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯣꯏꯗꯕꯤ ꯐꯖꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯈꯔ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯌꯥꯎꯔ ꯇꯥꯔꯁꯨ ꯉꯥꯛꯄꯤꯌꯨ ꯌꯥꯝꯅ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩꯅ ꯍꯩꯇꯕꯒꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯌꯥꯎꯋꯦ ꯁꯤꯁꯨ ꯑꯩ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔ ꯈꯣꯠꯂꯒ ꯁꯦꯝꯖꯕ ꯈꯣꯠꯆꯕꯗꯣ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯍꯩꯖꯗꯕꯒꯤ ꯑꯩꯅ ꯏꯁꯇꯤꯀꯔꯁꯦ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯧꯔꯦ ꯑꯗꯩꯗꯤ ꯈꯔ ꯃꯨꯜꯂꯦꯀꯣ ꯃꯨꯜꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯎꯇꯤꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯉꯧꯖꯈꯤꯕꯗꯣ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯉꯧꯖꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯁꯣꯛ ꯇꯧꯁꯤꯜꯂꯦꯗꯣ ꯁꯣꯛ ꯇꯧꯔꯅꯤ ꯎꯇꯤ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯀꯨꯏꯖꯕꯒꯤ ꯋꯥꯅꯦꯀꯣ ꯈ꯭ꯔꯦꯆꯤ ꯀꯩꯀꯩ ꯍꯧꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯕꯗꯤ ꯑꯗꯨꯝꯈꯔ ꯀꯨꯏꯅ ꯃꯊꯦꯜ ꯌꯥꯝꯕꯒꯤ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯠꯈꯥꯏꯔꯅꯤ ꯈꯥꯕꯩꯁꯤꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯎꯇꯤꯗꯤ ꯎꯁꯣꯏ ꯎꯇꯤ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ ꯑꯃ ꯎꯇꯤ ꯑꯣꯏꯔꯁꯨ ꯆꯒꯦꯝ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯣꯠꯂꯤ ꯃꯈꯩ ꯌꯥꯝ ꯃꯍꯥꯎ ꯂꯩ ꯃꯣꯏꯗꯤ ꯑꯗꯨꯅ ꯑꯣꯠꯄꯤꯔꯅꯤ ꯑꯩꯈꯣꯏ ꯈꯥꯕꯩꯈꯔ ꯇꯣꯏꯅ ꯊꯥꯕꯤꯕ ꯈꯥꯕꯩ ꯈꯔ ꯇꯣꯏꯅ ꯊꯥꯛꯏ ꯃꯈꯩ ꯎꯇꯤꯗꯤ ꯃꯍꯥꯎ ꯍꯦꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯠꯆꯔꯦ ꯃꯊꯪꯗ ꯑꯩ ꯁꯥꯛ ꯇꯧꯕꯩꯁꯨ ꯎꯠꯆꯔꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯥꯛꯀꯤ ꯃꯆꯜ ꯉꯁꯥꯏ ꯊꯝꯈꯤꯕꯗꯣ ꯍꯧꯖꯤꯛ ꯊꯨꯝ ꯊꯥꯛꯆꯔꯦ ꯑꯩ ꯁꯣꯛ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯨꯝ ꯊꯥꯛꯆꯔꯦ ꯊꯨꯝꯁꯦ ꯅꯝꯗꯧꯕ ꯆꯥꯡ ꯌꯦꯡꯉꯒ ꯊꯥꯛꯆꯔꯦ ꯑꯩ ꯍꯧꯖꯤꯛ
ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯡꯂꯦꯟꯅꯤꯅꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯦ, ꯍꯧꯖꯤꯛ ꯑꯣꯠꯈꯥꯏꯔꯅꯤ, ꯍꯧꯖꯤꯛ ꯑꯣꯠꯂꯅꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯌꯥꯝꯅ ꯍꯥꯎꯅꯕ ꯃꯑꯣꯡꯗ ꯑꯣꯠꯆꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯤꯅ ꯇꯥꯅꯤꯡꯅꯕ ꯉꯥꯡꯕ ꯍꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯀꯣ, ꯌꯥꯝ ꯂꯨꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯉꯥꯡꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯇ꯭ꯔꯤ, ꯑꯗꯨꯅ ꯇꯝꯖꯔꯤꯅꯤ ꯃꯌꯥꯝ ꯁꯤꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯑꯁꯣꯏꯕ ꯌꯥꯎꯔꯗꯤ ꯉꯥꯛꯄꯤꯌꯨꯅ꯫ ꯑꯗꯨꯅ ꯑꯩꯁꯤꯗ ꯑꯄꯦꯟ ꯄꯦꯟꯗ ꯂꯩ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯍꯧꯖꯤꯛ ꯎꯇꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯎꯇꯤ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩ ꯁꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ꯫ ꯍꯧꯖꯤꯛ ꯁꯥꯛ ꯇꯧꯅꯕꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯕꯣꯔꯤ, ꯑꯗꯩꯗꯤ ꯍꯋꯥꯏ ꯔꯥꯖꯃꯥ, ꯑꯗꯩ ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥꯗꯣꯀꯣ, ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃ ꯀꯥꯔꯣꯠꯇꯣ ꯑꯈꯥꯕꯤ ꯅꯠꯇꯕꯗꯣ ꯑꯗꯨ, ꯑꯗꯒꯤ ꯕꯣꯔꯤꯒꯀꯣ, ꯑꯗꯩꯗꯤ ꯌꯦꯟꯗꯦꯝ, ꯁꯣꯏꯕ ꯀꯩꯅꯣ ꯁꯥꯛ ꯇꯧꯕꯁꯦ ꯃꯆꯜ ꯃꯌꯥꯝ ꯑꯃ ꯁꯥꯛ ꯇꯧꯔꯗꯤ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕꯁꯦ ꯍꯦꯟꯅ ꯍꯥꯎꯋꯦ꯫ ꯑꯗꯩꯗꯤ ꯃꯥꯏꯔꯦꯟ ꯃꯇꯣꯟ, ꯄꯥꯟꯕꯤꯗꯨꯒꯤ ꯃꯇꯣꯟꯗꯣ ꯁꯤꯗ ꯂꯩꯖꯔꯦ, ꯁꯤꯁꯨ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯋꯤ ꯁꯥꯛꯇ꯫ ꯑꯗꯨꯅ ꯑꯩ ꯁꯤꯁꯨ ꯍꯥꯞꯆꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯛꯀꯤ ꯑꯃꯨꯛ ꯑꯩ ꯀꯣꯟ ꯊꯥꯡꯒꯠꯈ꯭ꯔꯦ, ꯊꯥꯎ ꯍꯩꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯑꯒꯦ ꯁꯥꯛ ꯇꯧꯕꯩꯁꯦ ꯑꯃꯨꯛ꯫ ꯍꯧꯖꯤꯛ ꯀꯣꯟ ꯊꯥꯎ ꯁꯥꯔꯦ, ꯑꯗꯨꯗ ꯑꯩ ꯁꯥꯛꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯇꯤꯜꯍꯧ ꯃꯔꯨ, ꯑꯩ ꯁꯤꯗꯗꯤ ꯆꯅꯝ ꯀꯩꯀꯩ ꯍꯥꯞꯇ꯭ꯔꯦ, ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯕꯅꯤꯅ ꯆꯅꯝ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯍꯥꯟꯅ ꯉꯧꯖꯔꯦ꯫ ꯇꯤꯜꯍꯧ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯥꯒꯤ ꯍꯥꯞꯀꯗꯕ ꯃꯆꯜꯗꯣ, ꯃꯔꯨ, ꯑꯗꯩꯗꯤ ꯁꯤ ꯅꯥꯀꯨꯞꯄꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ, ꯅꯥꯀꯨꯞꯄꯤ ꯑꯁꯣꯏꯕ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯅꯥꯀꯨꯞꯄꯤꯁꯤꯗ ꯉꯁꯥꯏ ꯅꯄꯥꯛꯄꯤ ꯈꯔ ꯌꯥꯟꯈꯤꯕꯗꯨꯅ ꯀꯥꯞꯄꯦꯕ, ꯑꯗꯨꯅ ꯑꯩ ꯈꯨꯟꯖꯔꯦ꯫ ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯖꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯃꯆꯜ ꯍꯥꯞꯆꯔꯦ, ꯖꯤꯔꯥ ꯑꯁꯨꯕ ꯍꯥꯞꯆꯔꯦ꯫ ꯖꯤꯔꯥꯁꯦ ꯑꯁꯨꯕꯁꯨ ꯑꯩ ꯑꯁꯨꯕꯒ ꯁꯨꯗꯕꯒ ꯃꯤꯛꯁ ꯇꯧꯔ ꯍꯥꯞꯆꯕꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯃꯆꯨ ꯑꯃꯨꯛ ꯍꯥꯞꯆꯔꯅꯤ, ꯃꯆꯨꯁꯦ ꯈꯔ ꯑꯃ ꯆꯥꯏꯁꯤꯟꯖꯔꯦ꯫ ꯁꯤ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯊꯥꯎ ꯉꯧꯕꯗ ꯑꯗꯨꯝ ꯍꯥꯞꯆꯔꯅꯤ꯫ ꯁꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯔꯦ, ꯃꯣꯔꯣꯛ ꯃꯆꯨꯗꯣ ꯑꯣꯠꯈꯥꯏꯕꯤꯔꯅꯤ꯫ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯄꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯇꯣꯏꯅꯕꯅꯤꯀꯣ ꯑꯩꯅ ꯑꯣꯠꯆꯔꯤꯁꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯇꯣꯏꯕꯅ ꯍꯦꯟꯅ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯆꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯥꯛ ꯉꯁꯥꯏꯒꯤ ꯁꯤꯗ ꯊꯝꯖꯈꯤꯕꯗꯣ ꯃꯄꯣꯠ ꯃꯆꯩꯗꯣ ꯑꯃꯨꯛ ꯉꯧꯖꯔꯅꯤ꯫ ꯃꯨꯟꯅ ꯉꯧꯕꯤꯕ, ꯃꯥꯗꯤ ꯃꯍꯤ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯦ꯫ ꯑꯗꯨꯅ ꯃꯨꯟꯅ ꯉꯧꯕꯤꯔꯒ ꯐꯖꯅ ꯃꯨꯜꯂꯤꯃꯈꯩ ꯍꯥꯎꯔꯦ ꯁꯥꯛꯇꯤ꯫ ꯑꯗꯨꯅ ꯊꯣꯛ ꯑꯣꯟꯕꯤꯔꯅꯤ, ꯑꯣꯟꯕꯤꯔꯒ ꯑꯩ ꯁꯥꯛꯀꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩ ꯊꯣꯡꯕ ꯂꯣꯏꯕꯒꯁꯦ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯁꯥꯛꯁꯦ ꯂꯣꯏꯖꯔꯦ, ꯁꯥꯛ ꯇꯧꯔꯦ, ꯎꯇꯤ ꯑꯃꯅꯦ, ꯁꯥꯛ ꯑꯃꯅꯦ, ꯈꯦꯆꯤꯅꯦ ꯇꯧꯔꯦ꯫ ꯍꯣꯔꯦꯟ ꯑꯩ ꯂꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯊꯪꯗ ꯂꯥꯛꯑꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯦ, ꯑꯩ ꯂꯣꯏꯕ ꯐꯥꯎꯗꯤ ꯅꯝꯖꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯈꯦꯆꯤ ꯍꯧꯕ ꯂꯣꯏꯖꯔꯦ꯫ ꯉꯁꯥꯏ ꯎꯁꯣꯏ ꯎꯇꯤꯗꯣ, ꯑꯩꯅ ꯇꯧꯖꯕ ꯁꯥꯛ, ꯑꯗꯒꯤ ꯈꯦꯆꯤ ꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯌꯦꯡꯕꯤꯌꯨ꯫ ꯑꯗꯒꯤ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯃꯊꯦꯜꯗꯨ ꯑꯩꯒꯤ ꯀꯃꯦꯟꯗ ꯍꯥꯞꯄꯤꯔꯝꯃꯨ, ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕ, ꯑꯗꯩꯗꯤ ꯁꯤꯌꯔ ꯇꯧꯕꯤꯕ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ꯫